Hi viewers, welcome back to my channel Laija Entertainment. Mayambu amukana ngasi yang fajaba vlog amakakta mayambu taram okchari. Ngasi aiga phaminari se aigi yet thangla phaminari se mamang su introduce tawjakrabani. Kishan Laishram Kishan mamang da aigi Ranbir gi cover song sakhiba. Kishani masa se yang talented oiba angang amani ma se actually aigi chhatra ne ma se masana basi su khomba hai saxophone su hai adu organ su sum pai drum su sum pai ba anga mani magi talent sing asi mayam da amkan yam phajaba isai amana khudol tanglaga magi phajaba talent si yemi si tamina si ngasi mayam da dedicate tawdoi ba khoi flute ki mateng na basi ki mateng na cover song satui se isai se Hindi isai ni ko isai Hindi si Hindi oirani mayam siya pamnaba isai ni Dil Ka Dariya Arijit Singh na sakhiba isai duda basina dedicate tawjagadaba adugumba amani mayam tamina si soikhiba langkhiba yaurgasu kanana te khandara mayam na sum ngapigani mayam tamina si
channel da mama Laija entertainment da isai ani su basi da khong khabani yam phajaba manipuri isai khong khani adugi description su description da ai link pijaram ge su mayam na tabini ngai tabiu adu Kishan gi akoi puning thabat bibo oina mai talent gi puning thabat bibo oina mayam na yai makai share to view like to thank you bye bye.